Hojii satarama mathanda ising puba ngamtadana phakai kare lairamiba ising level je sine hana lairamiba level si dakheni ado satarama kai badagi si mayai thangba satara itare si mathanda kai je kare adal makhar onda laibiriba ichilina uking maruwa kongkwan Kongkwalon da laibiriba akhoi turen maya nakna lairiba jingna akhoi section na laibiyo akhoi hojik isingi level jo achuki madikkan na lai cyclone dage sigi tangje handar e hoje titat kibagi Sitat ki bagi hai na kalai di sini. Si satar ya tat kare. Kalau kan puja kare si hai na kalai di sini. Si sing ubang am dah na. Sing ubang am dah ba cila lay re. Si satar mga agi manungga si amma jika tadi si tak lije. Si pubang am daga adana maruwa na kongkwan wana ngambu wana sajek sigi makha da laibiriba ikilina umayamna akhoi ge elata laibiyo isingil level de adona yam kana hekalakani aina thaje nale ga update lang log jage